तसेना पॉलिटिक्स है हजिकी मैम तौनरीब अदुदगी प्रजा मैम मोगी वखल चूगी हाइतरे पॉलिटिक्स कईनो है गांब हईब याम सांग सांग गांब अदे कमिटमेंट पंपीद पीब अदे मैम सूम वखल पॉलिटिक्स है मैम डर्टी पॉलिटिक्स उन्नरे हजिकी अदे मैम थाजब मांगनरेब पॉलिटिशियन मैम मोदी कईनो तौर पॉलिटिक्स सूम उजरपद मैक्सिमम लोन फते है नाते फब मैम यावरी नंबर्स को फतबना हेरपना अदे कमिटमेंट पंपीद पीब बोट तौरमदाइदा बोट खोमगी हें बोट कार कमिटमेंट गालक्तब अखोगी बोट तब कान मोगी कई है कईगुम कारगदी सपोज अखोगी फ्रेम एग्रीमेंट पुहर लौटोकनी हैगुम नागागी इश्यूस लेब अखोगी ग्रेटर नागालैंड की लौटोकनी है बोट अदुगुम मैम ममांग थागा प्रजा मैम बोट खोमखीब अद अनएम्प्लॉयमेंट की मैम हाम यूथ मैम की थबक फंगदबगी पुलिस की तौरीब ममांग तौरीब कार कामतुंग क्या तौबीरते थबम हापद्रीदना सुगम फुल कमिटमेंट मैम सूम तौगी मैम पॉलिटिक्स मोटप डर्टी पॉलिटिक्स उनरप थाजब मांगनरप हाइतारे अदुना वखंदी पॉलिटिक्स है मोन सिंह यादब्रा खले पॉलिटिक्स है इचम चंब मरुब पांडमदी जस्ट मान मैम की अंगम थबक तौब अंगम मतेंग पांग लेट लाइब मैम पब्लिक मैम के अटैचमेंट तौब गंब चल चल उनब गंब मैम अखोगी सेंटिमेंट को उब गंब नकना पब्लिक तो तीन लेब गंब लीडर अदुगुम पॉलिटिशियन है अतई अतई लीला सारबने है गेम अू मैम कान इसादू तू चुम फावे पाकसुप हाइदे कैंपेन क्या है कमिटमेंट याम पीरोगे ऑल्सो नो वर्क कहीं ममांग तौब अहन मैम से कमिटमेंट पीरम सोरपनेब पीब कान मैम खले अस चप मानद सूमाने काम तौर पोटो मोद हाइजब कान थाजब पोट मांगबना कानब लेतब है मरुदी जस्ट हाइजबदी मैम अखोई थोचरीब अखोई तौजरीबे अखोई फई खोले लूब लेरीब प्रजा सूमाय ममांग इलेक्शन सूमाय खोम की याम लूब बोट खोब हजिसे याम वा है लूब क्या पब्लिक लोन चाही निफू यांखई तादन लाबना मैम की हईर हईरब पॉलिटिशियन मैम गांग तादन लाबना से अखोई हजी वा गांग कान अखोई नहा अखोई वा गांग जाइतबना अखोई मोद ज्ञान ताना भाव तानब हाइबसे याम लूब है अखोई कन गांग्रे अखोई पॉलिटिशियन हुनब खोप यादे अखोई पॉलिटिक्स अखोई जस्ट अखोई तौरीब हजी मफम 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 चलगा मैम इंटरेक्ट तौब मैम थाजब पोनब होनजब अखोई हाइजब नोजब मंगाए अखोई तौगमदे तसे पोचे हाँ हाइनिंगदबसे है विजन से हारुकान साइड चप मान तानी ते मैम जमलप मतेम थमजरमगे तसेना इलेक्शन लाइजे मैम हाँ जनरल इलेक्शन तौगद्रना जनरल इलेक्शन से तसेना अखोई थाइबन लेकाई अखोई केंद्र से उजगी विजन पॉलिटिक्स यावी मरमदो थाइबन याव लेतेब हाइबदी लेट लाइब प्रजा मैम मोगी राइट मत पीरब मैम थेनजरपदी मैम मतेंग पांगे थोचरपनेब अदुगी प्रॉब्लम थाइबन थोक्ट्रीबो हाइबदी थाइबन याम थीन वारब फिवम सोकना लेब मफमदी नते थाइबन से अना पामीबदी पॉलिटिक्स लाइबदी चटप कान लेहरीब प्रजा मैम अवाब मैम खुंगंग चिंग लेहरीब प्रजा मोगी फंगम थोप हक मैम फंगौदब डिसेबल मैम की खुंगंगदी याम थी सोक सोकना वाब लेहब थेनजरेब इवन स्कूल लेहरीब मैम फिवम मोई मैम की पांगे खलपनीना रीजन पॉलिटिक्स यावपनीना तसेना एम पी मतिक चाबदी कई माई पागदी तौर पोट माई पाकना तौब गमगनी खनबदे पॉलिटिक्स एम पी एम पी टारगेट तौरपनेब विजन तसेना अनएम्प्लॉयमेंट नहा मैम की तौरीब अखोई डिसेबल की फंगद्रीब लेट लाइब मैम की फंगदी मैम से प्रॉब्लम सूम मैम से फोकस तौरकनी थमजन हनकी रिसेंटली हन तौब अखोई जनरल इलेक्शन मपान तौब 5 स्टेट्स तौब एग्जाम्पल है कांग्रेस अहम कारीदो अनीमदना अखोई रीजनल पार्टी कायब तेलंगाना रीजनल पार्टी काय मिजोराम रीजनल पार्टी कायब अखोई नॉर्थ ईस्ट अरुणाचल प्रदेश अखोई कौन मेघालय सॉरी रीजनल पार्टी नागालैंड रीजनल पार्टी है पब्लिक अवेयर हो रहे अतोप स्टेट अखोई कांग्रेस कारीदुदी तसेना रीजनल पार्टी स्ट्रॉन्ग होइदबगीनेब लेतबगी हाइतारे याम स्ट्रॉन्ग होइदब तसेना हजिक्ति स्टेट खुनिमक्ता रीजनल पार्टी की मागी सानगदब रोल है माई इंपोर्टेंस से मैम ज्ञान तानरे भाव तानरेब अखोई डिपेंडेंट सूम कांग्रेस फते बीजेपी फते ऑल द पार्टी दे आर गुड बट
ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯉꯤꯁꯤꯗ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤꯒꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯒꯤ ꯊꯕꯛ ꯇꯧꯅꯤꯡꯕꯅꯤꯅ ꯑꯩꯈꯣꯏ ꯐ꯭ꯔꯤꯂꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯠꯂꯤ ꯊꯕꯛ ꯇꯧꯒꯦ ꯅꯠꯇ꯭ꯔꯒ ꯈꯨꯟꯅꯥꯏꯁꯤꯒꯤ ꯑꯐꯕ ꯊꯕꯛ ꯑꯃ ꯄꯨꯔꯛꯀꯦ ꯗꯦꯕꯂꯞꯃꯦꯟ ꯄꯨꯔꯛꯀꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯦ ꯋꯥ ꯉꯥꯡꯕꯗꯁꯨ ꯊꯕꯛ ꯇꯧꯕꯁꯦ ꯐ꯭ꯔꯤꯂꯤ ꯑꯣꯏꯗꯕ ꯌꯥꯗꯕ ꯑꯃ ꯂꯩꯌꯦꯕ ꯃꯤ ꯑꯃꯒꯤ ꯃꯈꯥꯗ ꯃꯤ ꯑꯃꯒꯤ ꯃꯔꯨꯝꯗ ꯇꯨꯞꯄꯒ ꯊꯕꯛ ꯇꯧꯕꯁꯦ ꯁꯨꯃꯥꯡ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯣꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯑꯩꯅ ꯏꯟꯗꯤꯄꯦꯟꯗꯦꯟ ꯂꯦꯞꯆꯔꯤꯕꯁꯤ ꯇꯁꯦꯡꯅ ꯑꯩꯁꯨ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕꯅꯤꯅ BJP ꯂꯦꯞꯄ ꯇꯧꯗꯣꯏꯁꯨ ꯃꯌꯥꯝꯒꯤ ꯊꯕꯛꯅꯤ ꯀꯣꯡꯒ꯭ꯔꯦꯁꯇ ꯂꯦꯞꯄ ꯇꯧꯗꯣꯏꯁꯨ ꯃꯌꯥꯝꯒꯤ ꯊꯕꯛꯅꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯗꯨꯅꯤꯅ ꯑꯩ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯂꯦꯞꯄ ꯇꯧꯇꯥꯔꯁꯨ ꯃꯌꯥꯝꯒꯤ ꯊꯕꯛ ꯑꯣꯏꯗꯣꯔꯤꯕꯅꯤꯅ ꯑꯩ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯑꯗꯨꯝ ꯂꯦꯞꯄ ꯇꯧꯖꯒꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯚꯣꯠꯁꯤꯁꯨ ꯄ꯭ꯔꯖꯥꯅ ꯄꯤꯗꯣꯏꯕꯅꯤꯅ ꯇꯁꯦꯡꯅ ꯄꯥꯔꯇꯤꯅ ꯚꯣꯠ ꯄꯤꯗꯣꯏ ꯅꯠꯇꯦ ꯄ꯭ꯔꯖꯥꯅ ꯄꯤꯗꯣꯔꯤꯅꯤ ꯍꯥꯏꯔꯤꯕ ꯀꯦꯟꯗꯤꯗꯦꯠꯅ ꯊꯕꯛ ꯑꯐꯕ ꯇꯧꯔꯒꯗꯤ ꯄ꯭ꯔꯖꯥꯅ ꯊꯥꯖꯔꯒꯗꯤ ꯚꯣꯠꯁꯤ ꯃꯣꯏꯅ ꯄꯤꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯀꯦꯟꯗꯤꯗꯦꯠꯁꯤꯅ ꯀꯩꯒꯨꯝꯕ ꯄꯥꯔꯇꯤ ꯑꯐꯕ ꯑꯃꯗ ꯂꯦꯞꯄꯒꯁꯨ ꯃꯥ ꯊꯕꯛ ꯇꯧꯗꯕ ꯀꯣ ꯃꯌꯥꯝ ꯇ꯭ꯔꯁ ꯇꯧꯗ꯭ꯔꯒꯗꯤ ꯃꯥꯕꯨ ꯃꯥꯁꯤ ꯊꯕꯛ ꯇꯧꯗꯦ ꯀꯩꯝ ꯇꯧꯗꯦ ꯇꯤꯀꯦꯠ ꯐꯪꯉꯕꯅꯦꯅ ꯇꯜ ꯊꯣꯛꯂꯛꯄꯗ ꯑꯥꯏ ꯗꯣꯟꯠ ꯊꯤꯡ ꯗ ꯄꯕ꯭ꯂꯤꯛ ꯋꯤꯜ ꯀꯣ ꯃꯣꯏꯗꯒꯤꯁꯨ ꯁꯞꯄꯣꯔꯠ ꯐꯪꯗꯧ ꯃꯥꯟꯗꯦ ꯊꯥꯖꯩ ꯃꯃꯥꯡ ꯇꯧꯔꯝꯕ ꯌꯥꯏ ꯍꯟꯗꯛꯇꯤ ꯑꯗꯨꯒꯤ ꯆꯦꯟꯖꯦꯁ ꯃꯌꯥꯝ ꯂꯥꯛꯀꯗꯧꯕ ꯃꯥꯜꯂꯤ ꯏꯚꯟ ꯄꯕ꯭ꯂꯤꯛ ꯗꯦ ꯑꯥꯔ ꯚꯦꯔꯤ ꯑꯦꯋꯦꯔ ꯋꯥꯠꯁ ꯒꯣꯌꯤꯡ ꯑꯣꯟ ꯀꯣ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯀꯩꯗꯧꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯆꯠꯄ ꯔꯤꯚꯣꯂꯨꯁꯟ ꯑꯃ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯄꯁꯦ ꯄꯕ꯭ꯂꯤꯛꯁꯨ ꯈꯪꯉꯕꯅꯤꯅ ꯑꯩ ꯈꯟꯕꯗꯗꯤ ꯍꯟꯗꯛꯇꯤ ꯑꯩ ꯄꯣꯕ ꯑꯗꯨꯒꯤꯗꯤ ꯂꯥꯏꯕꯛꯇꯤ ꯏꯁꯣꯔ ꯇꯝꯕ ꯑꯃꯅꯤ ꯀꯥꯕ ꯍꯥꯏꯕ ꯂꯩꯇꯦ ꯄꯣꯕ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯗꯤ ꯃꯔꯨ ꯑꯣꯏꯔꯕꯗꯤ ꯆꯦꯟꯖꯦꯁ ꯑꯃ ꯄꯨꯔꯛꯄꯗ ꯑꯩꯈꯣꯏꯁꯨ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯊꯣꯛꯂꯒ ꯉꯁꯤ ꯄꯣꯂꯤꯇꯤꯛꯁꯀꯤ ꯔꯤꯚꯣꯂꯨꯁꯟ ꯑꯃꯁꯤꯗ ꯑꯩꯈꯣꯏ ꯁꯔꯨꯛ ꯆꯥꯎꯅ ꯌꯥꯎꯔꯤꯕꯁꯦ ꯍꯥꯏꯔꯤꯕ ꯇꯦꯁ ꯃꯌꯥꯝꯁꯦ ꯄꯕ꯭ꯂꯤꯛꯇꯁꯨ ꯑꯦꯋꯦꯌꯔ ꯑꯣꯏꯅꯕ ꯍꯥꯏꯕꯗꯤ if you want to be a politician if you want to serve our people you should go ꯀꯣ ꯑꯗꯨꯒ ꯃꯌꯥꯝꯗꯨꯒ ꯏꯟꯇꯔꯦꯛ ꯇꯧꯕ ꯊꯕꯛ ꯇꯧꯕ ꯑꯗꯨꯀꯥꯟꯗ ꯃꯥ ꯂꯤꯗꯔ ꯑꯐꯕ ꯑꯃꯨꯛ ꯃꯌꯥꯝ ꯆꯨꯁ ꯇꯧꯖꯁꯅꯣꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯑꯩꯈꯣꯏ ꯄꯥꯟꯗꯝꯁꯦ ꯑꯗꯨꯅꯤ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯄꯔꯁꯄꯦꯛꯇꯤꯚ ꯑꯃꯁꯨ ꯂꯩꯌꯦꯕ ꯑꯗꯨꯅꯤ ꯀꯩꯝ ꯍꯥꯏꯖꯒꯦꯕ ꯑꯅꯤꯁꯤꯗ ꯀꯔꯝꯕꯔꯣꯝꯗ ꯆꯠꯅꯤꯡꯉꯦꯕ ꯑꯗꯨ ꯀꯩꯝ ꯍꯥꯏꯖꯒꯦ ꯀꯩꯒꯨꯝꯕ ꯁꯄꯣꯁ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯈꯣꯏ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯑꯃꯅ ꯀꯥꯔꯦ ꯁꯦꯟꯇꯔꯗ BJPꯅꯕꯨ ꯄꯥꯜꯂꯦ ꯅꯠꯇ꯭ꯔꯒ ꯀꯣꯡꯒ꯭ꯔꯦꯁꯅꯕꯨ ꯄꯥꯜꯂꯦ ꯑꯩꯈꯣꯏ ꯀꯣꯂꯤꯁꯟ ꯁꯔꯀꯥꯔ ꯑꯣꯏꯃꯤꯟꯅ ꯑꯗꯨꯅꯤ ꯑꯗꯨꯒ BJPꯅ ꯄꯥꯜꯂꯦ ꯁꯄꯣꯁ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯋꯥ ꯑꯃ ꯍꯥꯏꯖꯔꯨꯕ ꯀꯥꯟꯗ ꯍꯪꯉꯨꯕ ꯀꯥꯟꯗ ꯀꯩꯗꯧꯒꯦꯗ ꯃꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯤꯐꯝ ꯊꯣꯛꯑꯦꯕ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏ ꯅꯤꯔꯔꯣꯏꯕ ꯑꯩꯈꯣꯏ ꯍꯥꯏꯗꯣꯏꯅꯦꯕ ꯁꯤ ꯇꯧꯕꯤꯌꯨ ꯁꯤ ꯇꯧꯕꯤꯌꯨ ꯁꯤ ꯑꯩꯈꯣꯏ ꯁꯤ ꯋꯥꯠꯂꯦ ꯈꯣꯠꯂꯦꯅ ꯍꯥꯏꯖꯗꯣꯏꯅꯦꯕ ꯃꯣꯏ ꯄꯤꯔꯛꯇꯣꯏꯅꯦꯕ ꯀꯩꯒꯨꯝꯕ ꯇꯧꯗ꯭ꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯇꯥꯛꯇ꯭ꯔꯀꯥꯟꯗꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯅꯣꯏ ꯄꯥꯔꯇꯤꯗ ꯇꯣꯛꯑꯒꯦ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯁꯔꯀꯥꯔꯗꯨꯗ ꯑꯩꯈꯣꯏ ꯃꯔꯁ ꯇꯧꯔꯅꯤ ꯃꯣꯏꯗ ꯁꯞꯄꯣꯔꯠ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯒꯦꯝꯁꯦ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯛꯑꯅꯦꯕ ꯃꯣꯏꯅ ꯒꯦꯝ ꯁꯥꯟꯅꯔꯔꯣꯏꯕ ꯄꯥꯔꯠꯇ ꯑꯩꯈꯣꯏꯒꯤ ꯖꯣꯀꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯑꯣꯏꯔꯛꯑꯅꯤ ꯍꯥꯏꯕꯅꯤꯗ ꯑꯦꯅꯤ ꯒꯦꯝꯁꯦ ꯋꯥꯟ ꯑꯜꯇꯔꯅꯦꯠ ꯇꯧꯕ ꯌꯥꯏ ꯑꯗꯨꯒꯤ ꯀꯩꯅꯣ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯅꯦ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅꯤꯗ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯣꯏꯁꯟꯇꯒ ꯑꯩꯈꯣꯏꯒꯤ ꯁꯣꯝꯁꯤ ꯏꯁꯥꯃꯛꯁꯤ ꯌꯥꯝ ꯌꯨꯠ ꯑꯣꯏꯔꯤꯀꯣ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯂꯩ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯄꯣꯂꯤꯇꯤꯛꯁꯁꯤꯗ ꯌꯥꯎꯁꯜꯂꯤꯕꯁꯤꯡꯁꯦ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯕ ꯑꯍꯜ ꯑꯗꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯍꯟꯒꯤ ꯑꯣꯏꯕ MLA ꯑꯣꯏꯔꯒꯗꯤ ꯆꯍꯤ 60 ꯃꯊꯛ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ MLAꯅ ꯍꯥꯏꯕ ꯅꯍꯥ ꯑꯣꯏꯕ ꯌꯥꯗꯦ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯝ ꯂꯩꯅꯩꯗꯅ ꯃꯁꯤ ꯌꯨꯠ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯣꯞ ꯇꯣꯞꯄ ꯑꯃꯈꯛ ꯎꯕ ꯐꯪꯉꯤ ꯅꯍꯥꯁꯤꯡ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯄ꯭ꯔꯖꯥꯒꯤ ꯏꯔꯦꯟ ꯂꯩꯆꯣꯡꯕꯀꯣ ꯅꯍꯥ ꯑꯣꯏꯕ ꯌꯨꯠ ꯑꯥꯏꯀꯣꯟ ꯃꯌꯥꯝ ꯑꯃ ꯆꯣꯡꯈꯠꯂꯛꯇꯅ ꯁꯦꯟꯇꯔꯗꯁꯨ ꯃꯉꯥꯏꯔꯦꯀꯣ ꯃꯌꯥꯝ ꯑꯃ ꯆꯣꯡꯈꯠꯂꯛꯏ ꯌꯨꯠ ꯃꯌꯥꯝꯒꯤ ꯑꯅꯧꯕ ꯔꯤꯚꯣꯂꯨꯁꯟ ꯂꯥꯛꯏꯕꯁꯤꯗ ꯍꯥꯎ ꯐꯥꯔ ꯃꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯑꯇꯩ ꯁ꯭ꯇꯦꯠꯇꯗꯤ ꯌꯥꯝ ꯃꯥꯏ ꯄꯥꯛꯄꯁꯨ ꯌꯥꯎꯅꯔꯦ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯇ ꯍꯥꯎ ꯐꯥꯔ ꯃꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯪꯍꯟꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯃꯥꯏ ꯄꯥꯛꯄꯁꯦ ꯑꯩꯈꯣꯏꯗꯁꯨ ꯁꯤꯁꯦ ꯑꯩꯈꯣꯏ ꯏꯚꯟ ꯄꯥꯛꯄꯗꯤ ꯄꯥꯛꯈ꯭ꯔꯦꯅ MLAꯗꯁꯨ ꯈꯔ ꯌꯥꯎꯔꯦ ꯍꯟꯗꯛ ꯏꯚꯟ BJPꯗ ꯌꯨꯠ ꯃꯌꯥꯝ ꯌꯥꯎꯔꯤ ꯅꯍꯥ ꯃꯌꯥꯝ ꯃꯥꯏ ꯄꯥꯛꯇꯅ ꯍꯟꯗꯛ ꯇꯧꯔꯤ ꯄꯥꯕ꯭ꯂꯤꯛꯅ ꯑꯗꯣ ꯁꯤꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗ ꯌꯥꯎꯔꯤꯕ ꯌꯨꯠ ꯃꯌꯥꯝꯁꯤꯅ ꯃꯥꯏ ꯄꯥꯛꯅꯕ ꯍꯥꯏꯗꯤ ꯃꯣꯏꯅ ꯆꯪꯁꯤꯟꯈꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯊꯕꯛ ꯐꯖꯅ ꯇꯧꯕꯤꯔꯛ ꯇꯥꯔꯗꯤ ꯌꯨꯠꯁꯤꯡꯁꯦ ꯊꯥꯒꯠꯂꯛꯄꯗ ꯑꯩꯈꯣꯏ ꯃꯥꯏ ꯆꯣꯞꯇꯦꯅꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩꯍꯟꯅꯕ ꯍꯣꯠꯅꯕ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯁꯤꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯌꯨꯠ ꯑꯣꯏꯇꯥꯔꯁꯨ ꯄꯥꯔꯇꯤ ꯑꯃꯗ ꯃꯥꯅ ꯕꯦꯁ ꯇꯧꯔꯒ ꯃꯥꯅ ꯄꯥꯔꯇꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯒꯗꯤ ꯃꯥ ꯍꯤ ꯋꯤꯜ ꯅꯦꯚꯔ ꯁꯛꯁꯦꯁ ꯏꯟ ꯍꯤꯁ ꯂꯥꯏꯐ ꯀꯣ ꯃꯥꯅ ꯄꯥꯔꯇꯤ ꯕꯦꯁ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕꯁꯨ ꯌꯥꯔꯣꯏ ꯏꯐ ꯌꯨ ꯋꯥꯟ ꯇꯨ ꯕꯤ ꯂꯤꯗꯔ ꯃꯥꯅ ꯄꯥꯔꯇꯤꯗ ꯅꯠꯇꯦ ꯄ꯭ꯔꯖꯥꯗ ꯕꯦꯁ ꯇꯧꯔꯒ ꯃꯥ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕꯤꯌꯣꯕ ꯂꯤꯗꯔ ꯑꯣꯏꯕꯤꯌꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯤꯌꯨ ꯗꯦꯟ ꯑꯣꯟꯂꯤ ꯍꯤ ꯋꯤꯜ ꯕꯤ ꯑꯦ ꯕꯦꯔꯤ ꯁꯛꯁꯦꯁꯐꯨꯜ ꯄꯣꯂꯤꯇꯤꯁꯤꯌꯟ ꯏꯟ ꯐ꯭ꯌꯨꯆꯔ ꯀꯣ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯗꯨꯒ ꯑꯦꯅꯤ ꯋꯥꯟ ꯀꯣ ꯌꯨꯠ ꯑꯃ ꯊꯣꯛꯂꯛꯀꯥꯟꯗ ꯑꯩ ꯌꯨꯠꯅꯤ ꯍꯥꯏꯔꯒ ꯊꯕꯛ ꯇꯧꯕ ꯀꯥꯟꯗ ꯄꯥꯔꯇꯤ ꯕꯦꯁ ꯑꯣꯏꯇꯥꯔꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯄꯥꯔꯇꯤꯗ ꯕꯦꯁ ꯇꯧꯕꯁꯨ ꯌꯥꯔꯣꯏ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯏꯁꯤꯗꯤ ꯄ꯭ꯔꯖꯥꯒꯤ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕꯅꯤꯅ ꯑꯗꯨꯗ ꯕꯦꯁ ꯇꯧꯔ ꯊꯕꯛ ꯇꯧꯕꯤ ꯇꯥꯔꯗꯤ ꯋꯤ ꯗꯣꯟꯠ ꯅꯤꯗ ꯄꯥꯔꯇꯤ we need a person who can sacrifice everything for the welfare of the people ꯑꯗꯨ ꯗꯔꯀꯥꯔ ꯑꯣꯏꯅ ꯈꯜꯂꯦ ꯑꯩꯅ ꯑꯔꯣꯏꯕꯗ ꯑꯩ ꯀꯣꯏꯁꯟ ꯃꯁꯤꯅ ꯀꯣꯏꯁꯟ ꯑꯔꯣꯏꯕꯗ ꯍꯪꯖꯒꯦ ꯑꯩꯈꯣꯏ ꯀꯩꯗꯧꯉꯩꯗ ꯁ꯭ꯇꯦꯠ 5ꯗ ꯑꯩꯈꯣꯏꯒꯤ ꯑꯦꯂꯦꯛꯁꯟ ꯇꯧꯔꯦ ꯁ꯭ꯇꯦꯠ 5ꯗꯀꯣ ꯁꯤꯗꯩꯁꯤꯗ BJP ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯇꯁꯨ ꯔꯨꯂꯤꯡ ꯑꯣꯏꯔꯤ ꯁꯦꯟꯇꯔꯗꯁꯨ ꯑꯣꯏꯔꯦꯕꯀꯣ ꯁꯤꯒꯤ ꯁꯤꯗꯩꯁꯤꯗ BJP ꯇꯣꯔꯥ ꯇꯨꯔꯦꯕ ꯍꯧꯖꯤꯛ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯋꯥꯠ ꯃꯣꯗꯤꯅ ꯑꯩꯈꯣꯏꯗ ꯃꯪꯂꯥꯟ ꯃꯌꯥꯝ ꯑꯣꯏꯍꯜꯂꯦ ꯃꯪꯂꯥꯟꯗꯣ ꯐꯨꯜꯐꯤꯜ ꯇꯧꯗꯦ ꯖꯁ ꯖꯨꯝꯂꯥ ꯁꯔꯀꯥꯔꯅꯤ ꯚꯌꯥꯖꯤ ꯁꯔꯀꯥꯔꯅꯤ ꯋꯥꯠꯑꯦꯕ ꯉꯥꯡꯅꯔꯤ ꯃꯌꯥꯝꯅꯀꯣ ꯑꯗꯣ ꯁꯣꯝꯒꯤ ꯁꯥꯏꯗꯒꯤ ꯑꯦꯖ ꯑ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯃ ꯑꯣꯏꯅꯀꯣ BJPꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒꯚꯔꯅꯦꯟꯁ ꯃꯣꯏ ꯒꯚꯔꯅꯦꯟꯁꯁꯤꯗ ꯂꯨꯄꯣꯁ ꯈꯔꯗꯤ ꯂꯩꯔꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯁꯣꯝꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤ BJPꯁꯤ ꯀꯔꯝꯕ ꯑꯦꯡꯒꯜꯗ ꯌꯦꯡꯕꯤꯌꯨ तसेंना मीगी पार्टी की मरम दा कन जो हुल्लगदी गानिंगदे बिकॉज मोगी आइडियोलॉजी ले पोने तौरी पोचे मोई फरेन तोइने मोइन फरेन तौ थबक तो पब्लिक ना
how far moi we accept to tawde habdu moi mai gi keno le jare ko I did because I don't want to go against any party Congress saying sa BJP they are doing they're trying the level best Congress even they are trying the level best ko is the people who ko moi na decide tawjabani pen da bam ura poni sida aina insult tawi mathau ta de aina di maram cha den khale ai ji tasina politics saga aman ama po hun ma jai tasina those kind of politics I never want to do that I mi hulaga politics to pam jade I just pam jari bade thabak na takpa thabak to commitment pi daba thabang utpa ko adu gumba politics na tahning aduga BJP ngasi moina ori fibam se tasina moi gi tawjari thabak to na ngasi public na ujarbi matung ina moi phangjabani na khalle even mamang da congress sai tranga parme manpura moi je pamdre na praja mem na BJP choose to gi bane ba manpura so BJP choose to kanda mu ujik amu moi BJP je phai phaten to na bade mu congress sanjan na bo honari ba why is that aina hangning is matam do congress phatre na BJP da mu tawre BJP pharamdre why again they have to come back to congress atobo option later ba ba ani ji tan moi ubi ji ka gino ba man purna ta India ju BJP congress ki ta gi oibra sinda aina hangjaning is aduga public mem ju BJP congress ki parja public atara ho lei mem se khoi public akhoi na pami ba ji leibak sembiu habne leibak tamna khunai tamda phaw thau to biro habne aduna I think we need a very good leader instead of going for a party I think we should party based politics tawning da afaba leader thiba mathau ta khalle de aduna yaning da por ha anya jing sai moi commitment do full commitment am to ko pa false commitment adu tasina ai party amagi wante hana to opposition mam khangi duni aduna changes lai bani sai party hun mujina chade ko ai nungju ai te di sumba game je pam jide tasina ai tasina ai hajani mudi hojik tawriba India to politics se tasina ai di yang kan da ai di akhon than lila sana pode male stage se thoga akhoi masin pong bet ga iga hero ga phunaraga lila lo kan phiron sibam changka asang sai do male he bai nang sa tikin tim kan pange to bi ga na tawje dune ba hojik hulamni party amagi adu nu pa do henga si adu yaw gorne mana son chongjal chongthok jin taw bai masin manung na cha thak to na nok tan taw ya khoi public hoina lila yang mata simai yang pepta simai yenga kuba khule ba se male khangje da bane public tem innocent no bani na adu bu moi sani ji game ta ne je akhoi di khange ba taw ji ne hoji adi politics haraga moina instead of tawiba man putol issues myam ji da kanna moina mai on lega tawiba khoi borderline issues myam tawiba border pillar khoi na Nagaland gi tawiba Joko Valley tawiba issues asuk amna kanna kalinga sida moina tungan ba irang hunna dana khotana mai masin khana dana BJP pay Congress party adu tawna lei bu mathau kai ta ge habni da we don't want to hear all those nonsense things pamjade ba khoi di khoi pamji di tabak sindo mtang hari boy myam na pame burning issues myam je lo sin na bino hono sin da ai BJP ne Congress thibi da bida as leader ada yana hajini mam na manpura pali government manpur government habiyo BJP sarkar na taba Congress sarkar na taba adi moi je myam gi represent to biyo ba aina hajari je aduma oyo biyo leader je myam oyo biyo common party based of politics to bi gano sin hajini for the welfare of the people si tang request ho janing bhai tare